Dreams Production gi banner makhada puthokpa ani subo web series Mihulgi team na ngasi Zanimski Blood Bank ta nongmagi oiba voluntary blood donation ke mama pangthokre ke madu da sarak na donor kuntra rom na lem na epk ke madu da web series asgi writer Nongdarel maitai na hai Dreams Production na ahan mo oina ihul hai na mingthon bo web series ama puthokraba matung da ani subo oina puthok na ba thaurang toriba Mihulgi team na ngasi Beyond the Screen haiba team da nongmagi oiba blood donation as pangtokpani masina artist ama oirabasu Laibaki amadi khunai oiba thabak singda saruk yaduna miyamgi damak angamba mateng pangbani Mihulgi director KSS Yanandana hai Mihulgi team na housing oiriba Laibaki pheba masida khunai asigi damak karigumba khara tausi haiba wafam phongdokpaga loinena igi awatpa laiba asida khara ta oirabasu mateng oinaba blood donation as pangtokpani makhata na so Dreams Production na puthokpa artist sing asina matam matam yu oiba thabak ya da saruk yanaba hotnari haiba wafam su tamki kanagumba miwe kya amagi kogi mihul se leptana bagi damta kanbagi thawdang lawriba aduga warrior sing Dr. Rida ko dedicate tawjaraga mihul haiba alwe se se ko ina mo hawjagi bani ko ahan mada bagi mihul gi team da yawriba kasen crew bagi camera editor mayam bagi direction tawriba adagi story ni cast tawriba bagi sinau mayam ji bisalaga pi sina tawjabani adugo public mayam su hena yawning da ga di ko na puna tomina sina khana ka na hawjabani du mi se asi je ko cast and crew da 20 mu lai aduga atopa outside da gi ko na si na lakbiba donor tarik ni panamaga around 30 mu di mayna lai ni si अखोई साइटी की जो हाउ प्रमाइना सोसाइटी द कंट्रीब्यूशन तौबनी का है तो अल मोइना आइमोन प्रपोज लाको से आइमोन हम सरप्राइज हुई नुंगाई कैगिनोदा आइगे पुलंबा आइगी स्टूडेंट छात्र सिंह अतमाइना आइमोन प्रपोज तौबो से आइमोन तुंगानबा फिल्म तौबो ओ सिदी हम खैना का अतमाइना मोइना आइमोन तौबो प्रपोज आइने एक्सेप्ट तौरे अदुगा मफम से ब्लड डोनेशन तौबो थैंक यू